ꯊꯥꯈꯨꯜꯒꯤ ꯏꯔꯥꯡꯁꯤ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯁꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯉꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯒꯤ ꯁꯥꯍꯤꯜ ꯀꯥꯅ ꯀꯧꯈꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯈꯥꯒꯤ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯌꯔꯃꯦꯟ ꯈꯔ ꯀꯧꯈꯠꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯔꯨꯑꯣꯏꯅ ꯄꯟꯆꯥꯌꯠꯀꯤ ꯃꯦꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯠꯈꯤꯕ ꯂꯩ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯇꯣꯉꯥꯟꯕ UNC ꯀꯩꯀꯥ ꯃꯌꯥꯝꯗꯒꯤ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯕꯣꯗꯤꯁꯤꯡꯗꯒꯤ ꯃꯗꯨ ꯃꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯈꯔ ꯒꯣꯔꯈꯥꯒꯤ ꯚꯤꯂꯦꯖꯀꯤ ꯃꯦꯝꯕꯔ ꯈꯔꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯒ ꯂꯩꯕ ꯃꯐꯝꯅꯤ ꯃꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯃꯦꯇꯔ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯃꯛ ꯏꯟꯇꯦꯟꯁꯟ ꯃꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁꯇꯨ ꯂꯣꯏꯅꯃꯛ ꯔꯤꯒꯥꯔꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯀꯧꯈꯠꯄꯤꯔꯅ ꯃꯥꯏꯑꯣꯄꯤꯛ ꯑꯣꯏꯕ ꯚ꯭ꯌꯨꯅꯤ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯗꯕꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ UNCꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯜ ꯀꯥꯒꯒꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯖꯨꯟꯒꯤ 2ꯗ ꯐꯝꯃꯦ ꯍꯥꯏꯔꯀꯥꯟꯗ UNCꯒꯤ ꯑꯣꯐꯤꯁꯇ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯇꯍꯥꯖꯝ ꯍꯥꯏ ꯃꯁꯤꯗꯩꯗ ꯐꯝꯃꯀꯥꯟꯗ ꯅꯥꯒꯥ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯈꯛ ꯇꯧꯈꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄꯁꯤ ꯀꯣꯟꯁꯥꯈꯨꯜꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯈꯪꯗꯦ ꯃꯈꯣꯏꯗ ꯄꯥꯎ ꯑꯃꯇ ꯄꯤꯔꯝꯕ ꯄ꯭ꯔꯥꯏꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯇ ꯄꯤꯔꯝꯕ ꯇꯥꯛꯑꯝꯕ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯗꯤꯁꯄ꯭ꯌꯨꯠꯁꯦ ꯃꯔꯨꯑꯣꯏꯅ ꯂꯦꯟ ꯑꯣꯅꯔꯁꯤꯞꯀꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯀꯣꯔ ꯏꯁꯨꯁꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯆꯠꯊꯔꯝꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡꯗꯨ ꯂꯤꯛꯂꯝꯗꯣ ꯉꯥꯛꯑꯀꯥꯟꯗ ꯂꯝꯗꯣ ꯉꯥꯛꯑꯒ ꯊꯝꯅꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅꯁꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭रिꯇꯤ ꯑꯁꯤꯒꯨꯝꯕ ꯗꯤꯒꯅꯤꯇꯤ ꯃꯌꯥꯝꯁꯦ ꯉꯥꯛꯅ ꯊꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯔꯨꯕꯗ ꯊꯝꯃꯨꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯨꯛ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃ ꯃꯣꯏ ꯈꯪꯗꯦꯅ ꯄꯣꯠꯁꯦ ꯊꯥꯡꯗꯣꯔꯛꯄ ꯄꯣꯠꯁꯦ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯑꯃꯨꯛ ꯂꯩꯅ ꯁ꯭ꯋꯥꯏ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯏꯕ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯁꯤꯒꯤ ꯆꯩꯔꯛꯁꯤꯗꯩꯗ ꯏꯁꯨ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯒꯤ ꯂꯦꯟꯒꯤ ꯗꯤꯁꯄ꯭ꯌꯨꯠꯁꯤꯃ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯗ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯗꯩꯗ ꯉꯝꯃꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁ ꯏꯄꯥꯟ ꯄꯥꯟꯗꯅ ꯂꯩꯕꯩ ꯃꯑꯣꯡꯗ ꯆꯠꯊꯕꯒꯤ ꯃꯑꯣꯡꯁꯤꯡꯁꯨ ꯎꯕ ꯐꯪꯉꯤ ꯑꯣꯖꯥ ꯀꯔꯤ ꯃꯤꯠꯌꯦꯡ ꯂꯩꯕꯤ ꯁꯣꯏ ꯃꯇꯥꯡꯁꯦ ꯍꯣꯁ ꯀꯩꯅꯣꯅꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯨꯀꯤꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯆꯥꯎꯕꯁꯨ ꯍꯪꯒꯦꯕꯀꯣ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯀꯅꯥꯅꯣ ꯌꯥꯝꯅ ꯃꯁꯥ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯇꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯂꯨꯞ ꯑꯃ ꯀꯣ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤ ꯈꯔꯒꯤ ꯂꯤꯗꯔ ꯈꯔ ꯉꯁꯥꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯒꯣꯔꯈꯥ ꯀꯥꯡꯕꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯧꯈꯤꯕ ꯋꯥꯔꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯦ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯄꯟꯆꯥꯌꯠꯀꯤ ꯂꯩꯕ ꯗꯤꯁꯄ꯭ꯌꯨꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅꯒꯗꯧꯕꯅꯤꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯝꯃꯤꯀꯣ ꯑꯗꯣ ꯑꯦꯛꯆꯨꯑꯦꯜꯗꯤ ꯃꯗꯨ ꯅꯠꯇꯦ ꯀꯣ ꯍꯥꯏꯗꯤ ꯀꯨꯀꯤ ꯒꯣꯔꯈꯥ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯈꯣꯡꯊꯥꯡꯗ ꯉꯁꯥꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯐꯣꯡꯗꯣꯛꯄ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯨꯅꯤ ꯃꯗꯨꯃꯛꯇ ꯃꯣꯏꯅ ꯕ꯭ꯂꯦꯝ ꯇꯧꯗ꯭ꯔꯒꯁꯨ ꯐꯖꯕ ꯋꯥꯍꯩꯗ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯄꯟꯆꯥꯌꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯒꯗꯧꯕꯅꯤ ꯀꯧꯔꯦ ꯑꯗꯣ ꯃꯣꯏꯅ ꯀꯧꯕ ꯉꯝꯕꯒꯤ ꯔꯥꯏꯠ ꯃꯣꯏꯗ ꯄꯥꯏꯔꯤꯁꯦ ꯀꯅꯥꯅ ꯄꯤꯕꯅꯣ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯦꯛꯇ ꯀꯧꯕ ꯉꯝꯕꯒꯤ ꯔꯥꯏꯠ ꯃꯣꯏꯗ ꯄꯥꯏꯔꯤꯁꯦ ꯀꯅꯥꯅ ꯄꯤꯕꯅꯣ ꯃꯣꯏ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯧꯔꯤꯕ ꯃꯣꯏꯅ ꯈꯟꯅꯅꯤ ꯍꯥꯏꯕ ꯃꯦꯇꯔꯗꯨꯁꯨ ꯀꯣꯔꯠꯇ ꯂꯩꯖꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯀꯣ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯍꯦꯛꯇ ꯑꯣꯊꯣꯔꯤꯇꯤ ꯁꯥꯔ ꯀꯧ ꯌꯥꯕ꯭ꯔꯥ ꯁꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯤꯌꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯥꯍꯤꯜꯀꯥ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤ ꯁꯗꯔ ꯍꯤꯜꯁ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤ ꯀꯅꯥꯅꯣ ꯃꯣꯏꯗ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤ ꯄꯤ ꯃꯣꯏꯗ ꯀꯅꯥꯅ ꯀꯔꯤ ꯂꯣ ꯑꯍꯦꯟꯕ ꯄꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯣꯏꯁꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯣꯏꯕ ꯂꯤꯗꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯌꯥꯅꯤꯒ ꯌꯥꯔꯣꯏꯒꯅ ꯃꯗꯨ ꯇꯧꯗꯧꯅꯦ ꯃꯣꯏꯅ ꯁꯨꯝ ꯑꯣꯊꯣꯔꯤꯇꯤ ꯁꯥꯔꯤꯁꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯂꯩꯇ꯭ꯔꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ UNCꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯍꯤꯜꯀꯥꯒ ꯌꯥꯅꯈꯤꯕ ꯃꯇꯥꯡꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯚꯤꯂꯦꯖꯅ ꯌꯥꯅꯤꯡꯗꯦꯒ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤ ꯉꯛꯄ ꯐꯥꯎꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔ ꯌꯥꯅꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ ꯑꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯐꯨꯕ ꯉꯥꯏꯍꯥꯛ ꯑꯣꯝ ꯀꯣꯡꯕ ꯑꯃꯨꯛ ꯍꯥꯠꯀꯦ ꯇꯧꯕꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯕ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯃꯃꯥꯏ ꯊꯨꯒꯥꯏꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯟꯖꯔꯦ ꯑꯃꯨꯛ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯔꯒ ꯀꯨꯀꯤꯁꯤꯡ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯁꯤ ꯂꯩꯕꯤꯔꯤꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯊꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯣꯏꯒꯤꯗꯃꯛꯇ ꯅꯣꯏ ꯃꯤ ꯍꯥꯠꯂꯨ ꯀꯤꯍꯜꯂꯨ ꯈꯣꯡꯍꯜꯂꯨ ꯅꯣꯏꯒꯤꯗꯃꯛꯇ ꯑꯣꯛ ꯂꯩꯅꯕ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯂꯩ ꯅꯣꯏꯒꯤꯗꯃꯛꯇ ꯑꯣꯛ ꯀꯣꯡꯅꯕ ꯑꯣꯛ ꯄꯤꯔꯤꯒ ꯍꯥꯏꯕ ꯃꯤ ꯈꯔ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯇꯤꯝ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯇꯤꯝꯗꯣ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡ ꯌꯥꯅꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯇꯣꯔꯦꯕꯀꯣ ꯍꯥꯏꯔꯤꯕ ꯁꯥꯍꯤꯜꯀꯥ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ CSO ꯂꯤꯗꯔꯁꯤꯡ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯉꯁꯤꯐꯥꯎ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯉꯁꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯛꯏꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯂꯥꯡꯉꯛꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ ꯀꯨꯀꯤ ꯅꯥꯒꯥ ꯀꯨꯀꯤ ꯄꯥꯏꯇꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯩꯇꯩꯒ ꯀꯣ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯅꯨꯡꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯂꯥꯈ 50 ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ
multi ethnic haida ko koi furup khuding mak api ko gera masaw gera jati to an jati me am khundara le minari badum ba multi oiba ko gi leba am state am haida ko manipur ma haidi nuksi jana le sahi lising mari mangai puari le dana masagi lising sahi lisang sin la abadu ba nuksi jana le badum state simada thengang nai na si community khara da onjala khana ma hori group check round ding bi obko kuki na khana ma hori naga dam hore kuki na khana ma hori jam pai dam hore kuki na ji mi hala jam mate dam hore natra adagi onjala ga am kai dawre gorkha kang udam mo na si namga nu ga thadna mo na si mu to khole ni pramani ko then amanu khosa khul ha then sagi area si manipur si mapu panda ba mapu leita ba then state lenga am leita ba kana gam khana tong man mo mai ko state sathan le re ko hai ro ma si ai lamni sina magi lamni sina ai adu gi lamni ko lam ga si ka khai no ma si ta ye ni mo de ye na ba mo hai da re ko manipur whole manipur ha se ko manipur ki apu ki apun manipur ma si le se khudam na manipur ki park chong square kilometer si le ji kya no jura lising ko no ga kun ga ni thoi ka chani kun thai pan ko lising kun ga ni thoi ka chani kun thai ga ni pan square kilometer pa ko saw ko se mase kanam to gilate kundamine multi ethnic kundamine ko furkui makini manipur ha do imale ma ko dugini natra sidi kana go khara nang sagi machet makai to hona kan sagi kuki ni nang sagi magi kuki len ga hajil tan ha adu moina pang to tor kan nang si khoi mi ngala ga kusnam la ine ko aduna khoi na kundamine yo fruits na khoi na apel to jeni di pikera chawgera laminari ba mai magi fruit mayam je khoi na apel to jeni di manipur thugai na ba silak ba kang bu sung si de khoi pun thina mi non change ko adu mogi apel penda government da moina payment da mogi any development do gera any kind of issue ma da mogi tongan ba masai quota hena phangde hai gera mogi lambi sembi dre hai gera na ta kana mogi any kind of issues mogi development obe issue khada dai ko government da moina pen da ngang ba pen da hai ba mogi to honing ma thaka to da mogi government la roja ba da mo thoni di ko ma da mi gi right ni adu na ta da ngai gi hingminari mayam gi da chak khoin hom chai thil lagan da thugai manipur thugai na hona ba ai khoi ma ser ma ju khana chai na hona ba nushi da hona ba khoi hat na hona ba chugo manipur thugai na hona ba kang bu sing ji di ai khoi punna thina mi non chang hai ba ne ko kuki ga mete ko na jab du di whereas sing bu ju ya sing da bu ju ya de jani dum sukai de ba kuki ji pa ma ji manipur thugai na hona da ba ne manipur thugai gi harak ba ne ba adu de khoi mi am punna thina mi na thok dai hai dum tham jak ge ba ko aduna chagi area si da yenga ta fa ai shok tri da shok tri nei dum khoi ya roi ba ko manipur first manipur thugai na hona ba kang bu ji kana no manipur da terrorist thok thoi kana no manipur da drug mafia kang bu ji kana no je khoi kup da thi dum nam tung da adu ma mi yus dum thai khoi punna koi thina mi na kan adu ma manipur ma koi hana gi tangduri ta manipur koi oi hona mi na si loina na kocha khun gi village authority na si phongdori ba khomje ai khoi kup da yengom changi mogi apam ba mogi aning ba mogi pen da ma yam ji khoi kup da yeng bi ra kan da ko mogi su mogi oi ba mon pan dam ji kai na ba ji khoi maram di moi da yam thamoi shok pot khoi yauri ba ko masi lam gi wo honi haire adu mogi tongan ba ningon sing ko tati to enter pot lady the village ko ro phur ko ri lady ko tati to na phu jai ta ko mayam do lupa la pi ro shani ha ta ga da area da su mogi banungi oi ba internet policy le me ya do ga su ngasi khabar da phu na konsa khun gi village authority na ngasi pen da na hari khum je si pen da do tholai sitra ai ta ga di mado lochen na bi ge na khala ga su ta sena ta ga di maram cha mong da ta sena chap chana madu gi freedom lor kan da to hanjaningi hanjan na cookie sing na chathai ba long je khoi kupna yeng kan ta sena khoi mogi ma thate khoi chap chana madu gi pakhum pi ro khoi sem sama ta tho oi loina na je hajaningi se kaim na te lai bi issue je henjan na irang thorna ba labi machine na ba hona ba da cookie sina kok chana ga lai thamja ga do mogi ok amaga mogi lupa la amaga nai khoi gi lai ba masai gi ijat se ai khoi ta pitho gum je khom je thamja ra kan da makha ta ba di konsa kon gi village authorities nga phajna ya lo mina matung da moina pami pan da moina pami ko lon do kai do phan kham bi ra kan da adu gi disil hon jani lai ata hatu na sagi eta sagi kare haida re khoi sarai hills association chelga hai ka kamu jne da ai khoi shoi gre o am ko ge ai khoi shoi gre la am pi do o kya o ko ga ku ki jing o ko ga mi shum hanan ya du ko shum la e ko o ko ga mi shum phun ya du ba ko shum la e ko du di ok to sagi farm factory to ra kan da khoi mi am gi right se mi am gi value se cookies na o am ga mana bi phla ta ga di khoi last di mi gi value ji lai ra roi ko aduna masi yade maram sa di lo na yade ha ba do khoi khom tam ga phum je okay so thank you so much am ngai je khoi gi bogi customary lo ne na lai ri ba ma khaksina sel kharaga adagi o kharaga haiba tare moi da oxygen na bapot hai tare sumain tau tara gadi ngahak leitana sida khoi gi village ko jan ju panbi ki chip phurak pagi chairman phurak pagi nu pianga na khut thara pagi khana joina bagi port si maroi na len sina maram o kori su ora ka ngak ka thok tana dum leire aduna amu phuna ra ba amu thoga sumain na dum tauba adu tara gi supremacy si dum pithok poi potam lak bai tare aduga si dum how long will it be continue kamai dum chathara ga leiki de ge ha post ma su dum leire aduga oza